Ubra muna. Si barat ya. Krem lau. Nung kong ya. Wari matam lihat memang tak sana. Pakak kan aku ni nak kan China kan, tapi nung ama kung galaga par lagi si kem tahu rois ni ba. Orang cincin itu tu, ay mana pilih kaya punya. Gorong amat kan, cakap ke bas. Metro dah, ini wallet rani bayi. Welcome everyone. Koramjari mayam punama. Ngasi deming hiram ge. Koramjari mayam punama. Ay ming Monica. Welcome back to another mukbang. Natragana aham lak poragadi. Ay video aham bayeng boy tardi. Welcome to my channel. Ay ato how mayam thagat pene dusu yeng video. Ato ngasi si South Indian gi achapon yan chage to isi. Nuong yam chui ba ngasa nung dang waram. Ado ta kai cha to yung sumkhan ma South Indian gi achapon charge na sina idli. Ado duga sina Dal Vada. Sisi kaya na mo kaya na semba niya. Kaya ba? Hawai kang na semba niya. Aduga sida na masala dosa laire. Masala dosa siya. Pork pa khara petok. Aduga sina bara pa. Amnang da bara pa wala natin tilale bara hai ba bara. Aduga mona chama sama wale. Sina sambar mahi. Sina coconut chutney, sis na angog chutney. Mayam sai haba. Mapa yam ingin haba. Sila bisa lupa tadi. Ay pura thaba gali ingin haba. Sis na coconut chutney ado sis na angang moro haba. Sige coconut chutney angog jam hau haba. Sima kam sa ako'y manaki market ama dai ne ba. Ako'y dum kano tawe ba. Sida dum chai ba. Ay kui ra ba ne sige kano tawe South Indian gi mukbang taw ke na khala ko do. Do ngasi di taw ba phange. Chaba hawak ke mayam acham se hanchar si hanchar. Idli hanchar. Nah, mapane sa lasa laga ay chart. Tumba tiket to sa. Yung chaka ba? Nga, I hope de mayam ka hamba chakom first bite. Nga te second bite pwede or dos mayam yun. Apo ay yung chirong. Mahal Kaya ano ito sa akin? Yeah, okay no. Dosa ko chart. Kasi hindi mo sa akin. How is it? How bane? Dosa sa jang di hawa ko. Dosa ta dan dosa sa ra. Siya ito ba? Pangan ingbay. Siya ito. Mapa nga sisi dan nung may musita ba. Anduga. Laira po pa to lambi tas ingam ingre to na. Sisa mau ba? Sisi yun manungda ubra uta prahong di manungda kano taw ubra muna manungda kano taw kay ba tilhaw kay ka duga mangan ate hawai kang to ta khaya to mala du curry lips ko loin hap Siyam hao te South ta magba hajik na yum da lay mi gay Mr. Rondoin ay wakhal da imanabi 톡sun 그 들어가 si barat ya krem lau Singapore. Singapore.
ꯍꯥꯎꯋꯦ ꯃꯣꯔꯣꯛꯀ ꯁꯥꯒ ꯃꯆꯤ ꯃꯈꯤꯇꯪ ꯗꯣꯅꯠꯁ ꯃꯥꯟꯗ꯭ꯔꯥ ꯗꯣꯅꯠ ꯃꯥꯜꯂꯦ ꯍꯥꯏꯕ ꯍꯥꯎꯕ꯭ꯔꯥ ꯕꯔꯥꯗ ꯆꯥꯛꯅ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯁꯦꯝꯃꯤꯁꯦ ꯐꯦꯟ ꯊꯥꯗꯕ ꯌꯥꯝ ꯁꯥꯔꯦ ꯃꯌꯥꯝ ꯄꯥꯟ ꯊꯛꯊꯛꯅꯦꯕ ꯃꯄꯥꯟ ꯊꯣꯛꯊꯣꯛꯅꯦꯕ 치파가 그냥 무슨 다르게 아sam동 쩌니 저 맞아요 티나오래 하려나 그러면 티나오래 하고 하고 하면 좋아 근데 너무 그거 있잖아 하이드 하이네 그러니까 뭐 되게 티나오래 가지고 좀 심플 좀 하고 너무 이렇게 칼라고 너무 건데 이번에 한번 담배하자 오늘 알루야도 엄청 알루야도 잘 알루야 짠데 ꯑꯍꯥꯟꯕꯗ ꯃꯣꯃꯣꯒ ꯆꯧꯃꯤꯟꯒ ꯆꯥꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯒ ꯂꯩꯕ ꯆꯠꯄ ꯀꯥꯟꯗ ꯁꯤ ꯌꯣꯟꯐꯝꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯑꯒ ꯃꯣꯃꯣ ꯆꯧꯃꯤꯟ ꯌꯣꯟꯐꯝꯅꯦꯕꯀꯣ ꯁꯤ ꯌꯣꯟꯕ ꯎꯕꯗ ꯑꯩꯅ ꯅꯍꯥꯟꯗꯩ ꯆꯥꯅꯤꯡꯉ ꯂꯩꯕꯅꯦ ꯁꯥꯎꯠ ꯏꯟꯗꯤꯌꯟꯒꯤ ꯁꯣꯏꯅ ꯇꯧꯔꯒꯦꯗ ꯑꯗꯨꯒ ꯁꯤꯒꯤ ꯑꯅꯤꯁꯤꯗꯅ ꯄ꯭ꯂꯦꯠ ꯑꯃꯃꯝ ꯁꯥꯏꯌꯦꯕ ꯄ꯭ꯂꯦꯠ ꯑꯃꯗꯅ ꯂꯨꯄꯥ 50 ꯅꯠꯇꯦ ꯄꯣꯠ ꯑꯅꯤꯗꯤ ꯍꯨꯝꯐꯨ ꯄꯤꯕꯅꯦ ꯄꯨꯂꯞꯅ 120 ꯇꯥꯏ hãy viết cái chân hồn để sao cả sao đâu rồi tập tay ra sao là thùng rồi 옥사긴 보면 짜로 하버도 짜라겠고 아이는 가면도 우유고 하와이 라레다 왜 팔다 레고 hơi cho đường bạn 하와이 자 윤데이 타라가 짜라게 힘이 안 드시네요 nồi nó không dậy nồng 아니 뭘 맡아게 몽냠 랑고도 너무 tôi chỉ giúp ăn nồi như gì 그러면 더 레이 이거 얌 랑고 làm này để cùng rạng cùng 덩다 한다 rạng nồi khá là sợ nồi cái cái đồ chao 히도는 아주 차이가 있는데 뭐 하고 그냥 막 dầu 크림 나와 도넛이 또 사이가 하고 하는 거 숙취 배우는 거 너 다들 껐어 뭐 되고 싶어 하고 누구 이거 뭐 어떡해 nung khong em wari tam lir kem ta sana chak oi de ba gina ai jam pukning chang oi dre ai ja haw de hawa
wariꯁꯤꯗ wariꯁꯤ ꯀꯨꯏꯔꯦ 2000 ꯌꯥꯝ ꯀꯨꯏꯕꯗꯤ ꯅꯠꯇ꯭ꯔꯦ ꯀꯣꯔꯣꯅꯥ ꯍꯦꯛ ꯂꯣꯏꯕꯩ 2020 21ꯒꯤ ꯖꯅꯋꯥꯔꯤꯗ ꯃꯥꯜꯂꯦ ꯈꯟꯕꯗ 21ꯒꯤ ꯖꯅꯋꯥꯔꯤꯗ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯕ ꯃꯥꯜꯂꯣꯏ ꯍꯥꯏꯕ ꯑꯩ ꯋꯥꯈꯜꯗ ꯄꯥꯕ ꯀꯥꯟꯗ ꯅꯤꯡꯁꯤꯡꯕ ꯀꯥꯟꯗ ꯑꯗꯨ ꯑꯩ ꯀꯥꯗ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯕ ꯑꯗꯨꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯄꯟꯖꯥꯕꯇꯒꯤ ꯃꯥꯁꯦ ꯂꯥꯛꯄ ꯀꯩꯅꯣ ꯇꯧ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯂꯥꯛꯄ ꯑꯗ ꯀꯩꯗꯧꯒꯦꯗ ꯄꯟꯖꯥꯕꯇꯒꯤ ꯕꯁꯇ ꯂꯥꯛꯄ ꯀꯥꯟꯗ ꯗꯦꯜꯂꯤ ꯌꯧꯔꯛꯄꯁꯦ ꯄꯟꯖꯥꯕꯇꯩ ꯃꯣꯏꯅ ꯅꯨꯡꯊꯤꯟꯗ ꯂꯥꯛꯄ ꯗꯦꯜꯂꯤ ꯌꯧꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯊꯣꯛꯈ꯭ꯔꯕ ꯑꯗ ꯗꯦꯜꯂꯤꯗ ꯌꯧꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯈ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯊꯦꯡꯉꯦꯕꯀꯣ ꯌꯧꯔꯛꯄꯗ ꯑꯗ ꯑꯩꯒꯤ ꯃꯐꯝꯗ ꯌꯧꯔꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯄꯨꯡ 10 ꯍꯦꯟꯗꯣꯛꯈ꯭ꯔꯦꯕꯀꯣ 10 ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯦꯞꯇ ꯂꯥꯛꯄ ꯕꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯩ ꯃꯐꯝꯗꯨꯐꯥꯎ ꯀꯦꯞꯇ ꯂꯥꯛꯑꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯕꯗ ꯏꯃꯥꯟꯅꯕꯤ ꯑꯃꯁꯦ ꯀꯥꯗ ꯂꯩꯍꯧꯔꯒ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯑꯩꯈꯣꯏꯅꯤꯁꯦ ꯊꯣꯛꯑꯦꯕ ꯂꯧꯔꯨꯁꯦ ꯃꯣꯏꯗꯣ ꯃꯐꯝꯗꯣ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯕꯅꯦ ꯈꯪꯗꯕꯅꯦꯕ ꯑꯩ ꯀꯥꯗꯣ ꯑꯗꯨꯗꯨꯒꯤ ꯃꯈꯥ ꯀꯨꯝꯃꯒ ꯃꯣꯏꯗꯣ ꯂꯧꯔꯨꯁꯦ ꯑꯣꯛꯎꯁꯦꯅ ꯊꯣꯛꯑꯦ ꯑꯩꯒ ꯏꯃꯥꯟꯅꯕꯤꯗꯨꯒ ꯑꯩꯈꯣꯏꯅꯤꯈꯛ ꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯄꯨꯡ 10 ꯃꯈꯥꯏ ꯀꯥꯏꯁꯦ ꯑꯗꯨꯝ ꯃꯤ ꯐꯖꯅ ꯆꯠꯅꯔꯤꯕꯀꯣ ꯑꯗꯨꯝ ꯗꯨꯀꯥꯟꯒ ꯍꯥꯡꯉꯤ ꯁꯣꯔꯨꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯩꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯅ ꯒꯂꯤꯗꯒꯤ 3 ꯁꯨꯕ ꯕꯤꯜꯗꯤꯡꯅꯦꯕ ꯑꯗꯣ ꯑꯗꯨꯏ ꯃꯃꯥꯡꯗ ꯃꯦꯟ ꯔꯣꯗꯅꯦꯕ ꯅꯥꯀꯟꯗ ꯁꯣꯔꯨꯝꯗ ꯐꯤꯔꯣꯟꯒꯤ ꯁꯣꯔꯨꯝ ꯑꯗꯒꯤ ꯀꯔꯤ ꯐꯣꯟꯒꯤ ꯁꯣꯔꯨꯝ ꯀꯩꯀꯥ ꯂꯩꯕ ꯂꯣꯏꯅ ꯍꯥꯡꯉꯤꯅꯦꯕ ꯄꯨꯡ 10 ꯃꯈꯥꯏ ꯍꯥꯏꯔꯁꯨ ꯌꯣꯟꯗ꯭ꯔꯤꯕ ꯑꯗꯨꯗꯨꯒꯗꯤ 11 ꯐꯥꯎꯗꯤ ꯍꯥꯡꯉꯤꯗꯅ ꯑꯗꯨꯝ ꯑꯗꯨꯗꯨꯒ ꯒꯂꯤꯒꯤꯅꯦ ꯃꯆꯤꯟꯁꯤꯗꯅꯦ ꯅꯨꯄꯥ ꯑꯃꯁꯦ ꯑꯩꯅꯅꯦ ꯁꯨꯝ ꯂꯦꯞꯄ ꯑꯩꯈꯣꯏꯅꯤꯅ ꯁꯨꯝ ꯂꯦꯞꯄ ꯃꯣꯏꯗꯣ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯗꯤꯚꯥꯏꯗꯔ ꯂꯩꯇꯕꯒꯤ ꯃꯣꯏꯗꯣ ꯑꯩꯈꯣꯏꯗꯣ ꯂꯥꯟꯊꯣꯛꯑꯒ ꯃꯃꯥꯡꯗ ꯗꯤꯚꯥꯏꯗꯔ ꯂꯩꯕꯗꯣ ꯗꯤꯚꯥꯏꯗꯔꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯌꯨꯇꯔꯟ ꯂꯧꯔ ꯂꯥꯛꯇꯧꯕ ꯑꯩꯈꯣꯏ ꯁꯥꯏꯠꯁꯤꯗ ꯃꯥꯅ ꯂꯥꯛꯏꯗꯅ ꯑꯗꯔ ꯁꯥꯏꯠꯇ ꯂꯥꯛꯄ ꯑꯗꯣ ꯌꯨꯇꯔꯟ ꯂꯧꯕꯗꯣ ꯈꯔ ꯁꯥꯡꯉꯦꯕ ꯂꯝꯕꯤꯗꯣ ꯌꯨꯇꯔꯟ ꯂꯧꯕ ꯆꯠꯈꯤꯀꯥꯟꯗ ꯉꯥꯛꯇꯪ ꯉꯥꯏꯔꯤꯀꯥꯟꯁꯤꯗꯅꯦ ꯅꯨꯄꯥ ꯑꯃ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯑꯩꯒꯤ ꯒꯂꯤꯗꯣ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡꯒꯤ ꯒꯂꯤ ꯅꯥꯀꯟꯗꯨꯗꯩ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯃꯥꯁꯦ ꯆꯦꯟ ꯆꯤꯡꯈꯠꯂꯒ ꯈꯪꯒꯥꯎ ꯆꯦꯟ ꯆꯤꯡꯈꯠꯂꯒ ꯊꯣꯛꯂꯛꯄ ꯃꯥꯜꯂꯦꯕꯀꯣ ꯑꯩꯅ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯖꯣꯔ ꯆꯥꯗꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯟꯕꯁꯤꯗꯅ ꯑꯩꯅ ꯈꯜꯂꯤꯅꯦꯕ ꯑꯩꯁꯦ ꯑꯗꯨꯗꯨꯒ ꯑꯩꯒ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏꯅꯤꯁꯦ ꯂꯦꯞꯄ ꯉꯥꯏꯔꯤꯀꯥꯟꯁꯤꯗꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯦꯕ ꯑꯃ ꯃꯤꯒꯤ ꯃꯤꯠꯌꯦꯡꯁꯦ ꯈꯪꯉꯤꯗꯅꯀꯣ ꯃꯥ ꯖꯣꯒꯣꯠ ꯆꯥꯗꯅ ꯌꯦꯡꯕꯗꯣ ꯃꯥꯟꯕ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯋꯥꯔꯤ ꯂꯤꯔꯒ ꯗꯦꯜꯂꯤꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯗꯦꯜꯂꯤꯗ ꯂꯩꯅꯤꯡꯕ ꯃꯐꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯇꯧꯔꯅꯤ ꯅꯨꯄꯥꯁꯦ ꯖꯣꯒꯣꯠ ꯆꯥꯗꯕ ꯃꯌꯥꯝ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯨꯝ ꯋꯥꯔꯤ ꯂꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨ ꯑꯗꯥ ꯗꯦꯜꯂꯤꯗ ꯂꯩꯔ ꯅꯨꯃꯤꯗꯥꯡ ꯊꯣꯛꯄ ꯈꯣꯠꯄ ꯗꯦꯜꯂꯤꯗ ꯂꯩꯔ ꯅꯨꯃꯤꯗꯥꯡ ꯊꯣꯛꯄꯅ ꯄꯨꯡ 10 ꯃꯈꯥꯏꯗ ꯉꯥꯛꯇꯪ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯒꯨꯝꯕꯗꯨꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯦꯕ ꯀꯣꯏꯕ ꯆꯠꯄ ꯅꯠꯇꯦ ꯑꯗꯒꯤ ꯐꯤꯔꯣꯟ ꯑꯀꯧ ꯑꯔꯥꯛ ꯁꯦꯠꯇꯅ ꯀꯦꯁꯟꯗꯅ ꯇꯧꯕ ꯅꯠꯇꯦ ꯇꯧꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯇꯧꯕ ꯃꯤꯒꯩ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯔꯁꯨ ꯀꯩꯝ ꯀꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯧꯗ꯭ꯔꯕꯥꯎꯕ ꯊꯣꯛꯑꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯖꯣꯒꯣꯠ ꯆꯥꯗꯅ ꯈꯪꯗꯦ ꯃꯥꯏ ꯃꯤꯠꯌꯦꯡꯒ ꯌꯥꯝ ꯍꯩꯅꯗꯅ ꯌꯦꯡꯉꯦꯕꯀꯣ ꯑꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯌꯦꯕꯀꯣ ꯚꯥꯏ ꯌꯦꯡꯉꯨꯅ ꯁꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯅꯪ ꯌꯦꯡꯉꯨꯅꯨꯀꯣ ꯑꯁꯤꯗ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅꯤꯗ ꯌꯥꯝ ꯃꯨꯟꯅ ꯖꯣꯒꯣꯠ ꯆꯥꯗꯅ ꯌꯦꯡꯉꯦ ꯃꯥꯗꯣ ꯑꯁꯤꯒꯤ ꯀꯩꯅꯣ ꯀꯩꯕ ꯒꯂꯤ ꯅꯥꯀꯟꯗꯒꯤ ꯆꯦꯟ ꯆꯤꯡꯈꯠꯂꯒꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯈꯔ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯁꯤꯀꯣꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯅ ꯈꯔ ꯇꯞꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯥꯏꯗꯅꯣ ꯃꯣꯅꯤ ꯀꯥꯏꯗꯅꯣ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯩ ꯏꯃꯥꯟꯅꯕꯤꯗꯣ ꯈꯔ ꯑꯦꯛꯇꯤꯡ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕ ꯑꯩꯅ ꯑꯁ ꯀꯩꯝ ꯄꯥꯈꯠꯀꯅꯣ ꯍꯦꯛ ꯀꯩꯝ ꯇꯧꯔꯦ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯌꯥꯝ ꯆꯠꯂꯤꯁꯤꯗꯤ ꯀꯩꯅꯣꯁꯨ ꯗꯨꯀꯥꯟꯁꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯝ ꯄꯥꯈꯠꯀꯅꯣ ꯑꯩꯈꯣꯏꯅꯤ ꯅꯥꯀꯟ ꯁ꯭ꯋꯥꯏ ꯅꯥꯀꯟꯗꯒꯤ ꯅꯨꯡ ꯑꯃ ꯈꯨꯡꯒꯠꯂꯒ ꯄꯥꯏꯔ ꯂꯩꯁꯦ ꯀꯩꯝ ꯇꯧꯔꯣꯏꯁꯤꯅꯦꯕ ꯅꯨꯡ ꯑꯃ ꯈꯨꯡꯒꯠꯂꯒ ꯄꯥꯏꯔ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯒ excuse me ꯅꯨꯡ ꯑꯃ ꯈꯨꯡꯒꯠꯂꯒ ꯄꯥꯏꯔ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯆꯥꯕ ꯉꯥꯏꯕꯗ ꯋꯥꯔꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯋꯥꯁꯦ ꯆꯥꯅ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯆꯥꯅꯤꯡꯉꯤꯅꯦ ꯑꯗꯨꯗꯨꯒꯤꯅꯤꯅꯦ ꯑꯗꯨꯗꯨꯒ ꯀꯥꯏꯌꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯦ ꯄꯥꯏꯔꯒ ꯂꯦꯞꯄ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯏꯃꯥꯟꯅꯕꯤꯁꯤꯅꯅꯦ ꯃꯨꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯌꯥꯝ ꯀꯤ ꯆꯪꯉꯁꯤꯔꯥ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯦ ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯅꯨꯡꯗ ꯂꯩꯍꯧꯕꯗꯤ ꯏꯔꯨꯖꯍꯧꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅꯤꯅ ꯊꯣꯡꯁꯦ ꯃꯄꯥꯟꯗ ꯂꯣꯜꯂ ꯂꯥꯛꯑꯦꯕ ꯏꯃꯥꯟꯅꯕꯤꯗꯣ ꯀꯧꯒꯗꯕꯁꯨ ꯊꯣꯡꯁꯤꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯦꯅ ꯍꯥꯏꯔ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯑꯃ ꯇꯦꯡꯁꯤꯅ ꯏꯃꯥꯟꯅꯕꯤꯗꯨꯗ ꯐꯣꯟ ꯇꯧꯔꯦ ꯏꯃꯥꯟꯅꯕꯤꯗꯣ ꯗꯥꯎ ꯌꯥꯗꯅ ꯃꯥꯗꯣ ꯏꯔꯨꯖ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯏꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯦ ꯑꯗꯨꯗꯨꯒ ꯒꯂꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗꯒꯤ ꯕꯦꯜꯀꯅꯤ ꯂꯩꯕꯗꯨꯗꯒꯤ ꯒꯂꯤꯗꯣ ꯎꯏꯕ ꯑꯩꯈꯣꯏꯗꯣ
first floor da su lai bagi yam nak no ui ba nu do gi aya nong churi ya nu do gi mane bi duna kai to ino kai de le no yin hai de kana ta ba balcony de gi chep thari le yin ko matam na main road to su ui adu do ga gali do su phadana ui ba mane bi duna kem to rai de yin ke karam nu pa na ada motorcycle mana ta le nu pa sira na hai ba phana mane na hai mana o ai oi kem to imane bi ma du su yorok to re ha ba ni na nga ta nga yo na hai ra ga nga ri kan sin de na ko ni sin na ai na nu pa do kha sum na thlak pa do to ba ko ai na asagi khatang cha tho ga ko ni le pi du yek na kan da gari ma kha me car ma kha me ba ai na si car na kan si da lep se adu du ga hek dukan adu gi maning da showroom ma le ba ko piron ge adu do thong ma pa su ta ba ai na mi su le ba ni si da na lep pa se na nya lep si wa ida khoma na ora ga monica tarom ti adu mo palen si de si gu ma me am ni thing nei se oh sorry kana yum da hello bi ma tor ka ni ndoga kano dore aina sai do ne le pusla ona khoni sin ne le pa chat pa kan sin nu ba do motorbike to aham ba thoram da bane pa ma gi bike to da ka khat kha ga ne akhoi rom do da me ko la e ba khoi rom do da ma la i do rong sai chu oi ne ba chona kan sai ta ka dam ne ba akhoi rom da ko la pa adu dai di pa khat man da ne ai ma de bike che lo ya ko ni je korong che le adu do ga kano taw akhona le building do gate to yamna phajana lok phajana to yam secure ba gate oi begina daw ya ine ba gorong chin chele do ai man bi no kya phuni ya gorong amatha kan che kharke ba ai na habi mas da ai gi mang da cheli ne ba mas na na chela ga ma do hana yawura ba ne ba ma do na hana yawura ba ne na thong do ma na dang lon jela ka da ni la ma di athana gorong che kharka ba ai na chin thi ra ga ne dang na yawura thong lon jela tri gi no na ai do he yaw ba thong da ina kam lang lon jon gre ba adu da mathakta balcony da yeng pa imana bi do adu na haire ba bai noi ni chelak pa ka da pa do mani da ra ai adu ga akhoi gali do chak amanu na chakra bane na haira ga ne haira pa de akhoi na ka khali yeng ai ka khali yeng kan ni pa do kino to ra ga mu u turn la ra ga mu thok re gali do de ga adu da di imana bi do akhoi hum do makha gi khoi gi mapu do lau ka ra ga uncle do ka ra go in thok min na re adu do ga imana bi la ko do ina lau re da na do mai to re wari se meซึ่งแม่เคยให้วันนี้จ้า ช่วยมันเธอให้เป็นดาวช่วยนี่สิกันเนาะก็ตั้งอยู่ว่าฉันจ้ะ การสร้างก็เป็นเรื่องช่วยเหลือ มันเพิ่มขึ้นชิดก็ตั้งว่าเนี่ยมณิปุรเดชนุปาไงจะนุปีเดโจจ้าดันนักงานบกขดปะอันนี้นะฮะนักคุยดรีเนี่ยนุปีมาตุชันจับดูด้ตุชันจับดูนุปาดูactive တော့ထောက်ရအဲ့တော့မမိုင်လေးထောလာနပိတူကြီးထဘက်တော့ကတော့ပါရမောက်ဖြစ်ဘူးဒုနေအဲ့ဒုနာ hire ပဲခွင့်မတင်ပါဘူးမကြုံတယ်အဲ့ဒါဟိုင်းဒီမတင်ပါစစ်တပ်နဲ့တဲ့ပါအဒုံတော့ဝဲပါမတေရောကြရမယန်းဝဲကြရလွင်တော့ဝဲမီနုပါကြရကောအဒုနုပါလွင်မနတ်တေမဟဲက not all men ဟဲကဒီခန့်ရတို့ရကစုအယံပတဲ့တော့ချောကလေးဘူးမဲပါလာနေပါคุยป่ะคุยเป็นได้เฉยๆดูไหมนะป้าเลยเตาให้บันเตบะดูสมอายามบะเตานะให้วันดาดูก็ให้ทอดก็ดีมากแต่ป้าลานแบบนั้นเต็กข้างไงบะฮัลโหลทำไมเตาไว้จ้ะวารีที่แม่เลยเป็นมาทั้งหมดทั้งนึงจังอ่ะก็ไต้วิดีโอสุเลยก็อัสเมโทรได้อีกwallet rani bai wari and ai tumbo suna ta haba metro de rani do pham na ne haba adu mani no nan to mani no span on thol bai na adu so ina purse to ina pham na paisa ga lai jagi ba adu kan da purse to na pa chatre la kan pi bane ba per 700 people ka haji bo 700 people per sky ja dum di ka son ne ka haide ahong madi na te na cha adu kan de samwa na ga pesa ga tunja adu tha du gi ka ga to le ja gi na thamoi ka bi je pe ha bu de lu pa samri yaw ba college ka bachcha ma jani ne yan ba belu le lu pa cham jani bo belu college ka de so haji lu pa tara lu pa ama bo belu le Swai de di
ꯍꯣꯏ ꯁꯥꯏꯗꯗꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯇꯦꯗꯅꯀꯣ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯀꯣꯂꯦꯖ ꯀꯥꯔꯒꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯆꯥ ꯉꯝꯗ꯭ꯔꯦ ꯁꯤꯁꯦ ꯁꯤꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯗꯥꯜ ꯕꯔꯥꯗꯣ ꯑꯅꯤꯗꯣ ꯄꯨꯔꯥ ꯊꯥꯎꯗꯣ ꯂꯨꯞꯄ ꯑꯣꯏꯕꯒꯤ ꯂꯦꯛꯊꯣꯛꯑꯦꯕ ꯑꯩꯅ ꯊꯨꯝꯃꯛꯇꯤ ꯆꯥꯔꯨꯕ ꯍꯥꯎꯋꯦ ꯑꯊꯨꯝꯕꯗꯨ ꯎꯠꯂꯝꯒꯗꯕꯅꯤ ꯑꯩꯅ ꯎꯠꯄ ꯉꯝꯗ꯭ꯔꯕ ꯅꯨꯡꯊꯤꯟꯗ ꯗꯥꯏꯔꯦꯛ ꯆꯤꯅꯤꯗ ꯂꯨꯞꯄꯒ ꯑꯗꯣ ꯌꯥꯝ ꯑꯊꯨꯝꯕ ꯆꯪꯕ ꯑꯣꯏꯗꯦ ꯅꯨꯡꯊꯤꯟꯗꯣ ꯖꯤꯔꯤꯒꯤ ꯇꯥꯏꯞ ꯀꯨꯏꯅ ꯂꯨꯞꯇꯦꯗꯅ ꯃꯣꯏꯗꯣ ꯑꯗꯨꯗꯨꯅ ꯄꯂꯥꯡ ꯂꯨꯞꯄ ꯂꯧꯈꯠꯄꯅꯦ ꯃꯌꯥꯝ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯔꯤꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯈꯠꯅꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯅꯕꯅ ꯋꯥꯔꯤ ꯁꯨꯝ ꯇꯧꯖꯕꯅꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯄꯨꯛ ꯄꯣꯛꯈꯥꯏꯗꯣꯔꯦ ꯁꯤꯈꯩꯁꯦ ꯁꯤꯕꯨꯗꯤ ꯑꯌꯨꯛꯇ ꯆꯥꯏ ꯑꯌꯨꯛꯇ ꯆꯥꯕ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕꯅꯦ ꯍꯦꯜꯗꯤ ꯑꯣꯏꯅ ꯆꯥꯕ ꯕ꯭ꯔꯦꯛꯐꯥꯁꯇ ꯃꯄꯥꯟ ꯍꯦꯜꯗꯤ ꯑꯣꯏꯕ ꯆꯥꯅꯤꯡꯉꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯒꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯆꯥꯅꯤꯡꯉꯀꯥꯟꯗ ꯁꯝꯕꯔ ꯍꯥꯏꯕ ꯅꯠꯇꯦ ꯏꯗꯂꯤ ꯑꯅꯤꯁꯦ ꯀꯣꯔꯣ ꯀꯣꯔꯣ ꯈꯣꯠꯂꯛꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯦ ꯃꯅꯨꯡꯗ ꯀꯣꯔꯣ ꯈꯣꯠ ꯂꯩꯔꯦ ꯉꯥꯎꯔꯦ ꯀꯨꯏꯅ ꯊꯣꯡꯅꯖꯟꯕꯒꯤ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯒꯤ ꯆꯥꯛ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯗꯕ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯤꯁꯦ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤ ꯅꯣꯡ ꯆꯨꯕꯁꯤꯗ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤꯒ ꯄꯥꯟꯒ ꯆꯥꯒꯦ ꯇꯧꯔꯝꯕꯅꯦꯕ ꯅꯠꯇꯦ ꯑꯗꯣ ꯊꯥꯎ ꯆꯥꯔ ꯍꯥꯏꯅ ꯄꯨꯛ ꯊꯟꯕꯗꯤ ꯑꯗꯨꯝ ꯊꯨꯛ ꯊꯨꯛ ꯂꯥꯎꯗ꯭ꯔꯥ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯒ ꯄꯨꯛ ꯊꯟꯕꯗꯨꯗꯤ ꯐꯩꯕ ꯑꯗꯨ ꯆꯥꯛ ꯆꯥꯔꯁꯨ ꯑꯣꯛ ꯆꯥꯔꯒ ꯑꯣꯛꯀꯤ ꯀꯦꯞꯁꯨꯜ ꯃꯌꯥꯝ ꯆꯥꯔꯒ ꯇꯧꯕꯗꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯋꯦ ꯍꯣꯏ ꯑꯗꯨꯒꯨꯝꯕꯗꯨꯅ ꯑꯃ ꯑꯣꯏꯔꯦꯗꯅ ꯊꯥꯎ ꯌꯥꯝ ꯆꯥꯔꯗꯤ ꯊꯨꯛ ꯊꯨꯛ ꯂꯥꯎꯋꯦ ꯆꯥꯛꯀꯤ ꯃꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤꯒ ꯄꯥꯟꯒ ꯆꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏ ꯐꯪꯗ꯭ꯔꯕ ꯁꯒꯣꯜ ꯍꯋꯥꯏ ꯂꯩꯕ ꯆꯠꯄ ꯁꯒꯣꯜ ꯍꯋꯥꯏ ꯂꯩꯕ ꯆꯠꯄꯗ ꯊꯣꯡꯕ ꯇꯜꯂꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯁꯤ ꯑꯣꯏꯅ ꯂꯩꯔꯛꯑꯕ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯣ ꯀꯅꯥꯅꯣꯝꯅ ꯁꯤ ꯐꯨꯗ ꯃꯌꯥꯝ ꯆꯥꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯦ ꯃꯈꯜ ꯃꯈꯜ ꯆꯥꯔꯛꯀꯦ ꯁꯤ ꯐꯨꯗ ꯃꯈꯜ ꯃꯈꯜ ꯆꯥꯔꯛꯀꯦ ꯁꯤ ꯐꯨꯗꯁꯦ ꯈꯔ ꯂꯥꯞꯄꯦꯕ ꯑꯩꯅꯦꯗꯣ ꯈꯔ ꯇꯣꯏꯅ ꯆꯠꯇꯦꯕ ꯑꯗꯨꯗꯨꯒ ꯇꯥꯡꯁꯨ ꯇꯥꯡꯉꯤꯗꯅꯀꯣ ꯁꯤ ꯐꯨꯗꯁꯦ ꯈꯔ ꯑꯗꯨꯗꯨꯒꯤꯅꯦ ꯆꯥꯔꯛꯀꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯒꯤ ꯄꯣꯛ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯅꯪꯒꯤ ꯄꯣꯛ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯑꯩ ꯊꯨꯅ ꯆꯥꯔꯛꯀꯦ ꯄꯣꯛ ꯆꯒꯦꯝ ꯄꯣꯝꯕꯗ ꯑꯃ ꯍꯥꯏꯖꯔꯛꯄꯅꯦ ꯑꯩ ꯊꯨꯅ ꯆꯥꯔꯛꯀꯦ ꯑꯗꯨꯗꯣ ꯊꯥ ꯍꯧꯔꯛꯄꯗ ꯊꯥꯍꯜꯂꯛꯀꯦ ꯇꯧꯕꯅꯦꯕ ꯁꯣꯏꯕꯨꯝ ꯀꯩꯀꯥ ꯑꯗꯨꯒ ꯆꯥꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯗ ꯑꯃꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯅꯤꯡꯁꯤꯡꯉꯗꯤ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤ ꯑꯇꯣꯞꯄꯒꯤ ꯋꯥꯔꯤꯒ ꯑꯗꯨ ꯃꯌꯥꯝ ꯂꯤꯔꯛꯈꯤꯕꯅ ꯀꯥꯎꯔꯦ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯊꯣꯛꯄ ꯑꯄꯤꯛ ꯑꯄꯤꯛꯄ ꯀ꯭ꯔꯥꯏꯝ ꯂꯤꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯈꯪꯅꯔꯝꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯖꯁꯅꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯇꯧꯈ꯭ರೆ ꯒꯨꯒꯜ ꯑꯦꯗꯁꯦꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯩꯀꯥ ꯇꯧꯔꯦ ꯄꯤꯟ ꯂꯥꯛꯑꯅꯤꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯀꯃꯦꯟꯗ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝꯅ ꯄꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩ ꯍꯟꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯜꯂꯛꯏꯗꯣ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯩ ꯊꯥꯒꯠꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯕꯤꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯕ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯍꯥꯎꯕ ꯃꯌꯥꯝ ꯃꯊꯪ ꯆꯥꯔꯛꯀꯦ ꯑꯗꯨꯝ ꯀꯩꯀꯩ ꯑꯍꯥꯎꯕ ꯆꯥꯔꯛꯑꯣꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯇꯤꯜ ꯗ ꯑꯦꯟ ꯉꯁꯤꯒꯤꯗꯤ ꯕꯥꯏ